FIFA World Cup की फाइनल मैच दा अर्जेंटीना ना थोइबगी हराबो फोंदोकपदा मियोय अमना नोमै कापथोरकपदा मसागी चही यांखै सुरबी नुपी अमा लेकिद्रे अर्जेंटीना ना डिफेंडिंग चैंपियन फ्रांस पुट पेनाल्टी शूट आउट ऑफ गोल मरी अनीदा माइथीबा पीदुना अहुमलक सुबा ओइना FIFA World Cup की टाइटल लौख्रे Lengang na sindu na ngarang hapta kang zaybungda layba bota FIFA World Cup ing lising aninga kunitoy gi final match screening tawbada miyoy lising kaya na Chief Minister ga meeting tamin na Craig. Amadi sampui dagi fungyar fawbugi lambi sembagi thabak amata paikhatlamdre lupa crore tara humdoy ga lag yankhai nipan thabak amata sudana sel lauthokre hairi. IS News meeting tabir ba khwai pamna makpu ai JUSHY ASEM na taram na okchari COVID-19 dagi ngakthok na ba khuttoin habiu hand sanitizer siznabiu mask upiu fit taruki distance thambiu yariba makai vaccine dose na kapthokpiu section bana pamna maki yaifabani hauzik pau sandok na pizari FIFA World Cup की फाइनल मैच दा अर्जेंटीना ना थोइबगी हराउबा फोंदोकपदा मियोय अमना नोंमै कापथोरकपदा मसागी चही यांखै सुरबी नुपी अमा लेखिद्रे लाइबक थिबा थौदोक असी ngarang numidang pung 13 ga minute यांखै रोम मतमदा इम्फाल ईस्ट की पोरमपाट पुलिस स्टेशन की मनुंग चनबा सिंगजमै वांगमा कोंगबा रोड बैगबती लेकाइदा थोकिबने लेखिद्रबी नुपी अदु सलाम निंगो लाइश्रम ओंबी इबेतोंबी चही यांखै मपुरोइबा बिरमनी कवी लेखिद्रबी इबेतोंबी की मपुरोइबा एल बिरमनी ना फोंदोरकपगी मतुंग इना ngarang numidang sanakhiba FIFA World Cup की फाइनल मैच महाकी इमुंगदा लेबा टीवी दा इमुंग मनुंग अमसुंग थंगनबगी मियोइसिंग पुना यंगमिनके मैच अदुदा नुंगाइबगी ओइना महाकी लोइनबी इबेतोंबी अमसुंग मचानुपा गुदु सेल खरा थानखि अर्जेंटीना ना अरोइबगी पेनाल्टी शूट आउट थोइखिबा मतमदा लांगनरकपा मतमदा इबेतोंबी ना फमुंगदा चही अनिगी मचा अमा पमलगा यंगलंबदगी फमांगदा कुमथरगा हराउदुना ngaiहak चोंगलबा मतुंग फमुंगदा अमुक फमथके फमुंगदा फमथबगा इकान कानादना इबेतोंबी लेक्थरखी महाक खुदकता एडवांस हॉस्पिटल दा पुखतखि अदुबु स्ट्रोक मानदबदगी एडवांस हॉस्पिटल दगी जेनिम्स दा रिफर तौरखि जेनिम्स योबगा डॉक्टर ना ब्राउड डेट नि हाइना डिक्लेयर तौखि एल बिरमनीना हॉस्पिटल दगी युमदा हलकपदा मसानुपा गुदुना मपादा युमगी फकलांगदा नोंमै मरु पानबगी मखुल यामना लेरमी इमा नोंमैना पानब्रा हंगलखि हाइरि इमुंगी मियोय सिंगना पुथरखिबा इबेतोंबिगी हकचांग अदु युम यौरमदाई लंबीदा मयाम पुना येंगमिन्नबदा नमगनगी ओइरोम थंगबा लेंगजुम मखादा नोंमै मरुना पानबा मानबा मखुल अमा उबदगी जेनिम्सता अमुक हन्ना पुखतखे डॉक्टर नसु नोंमै मरुना पानबगी चिंगनबा लेरे हाइरिङैदा पोरमपाट पुलिस स्टेशन की टीम लाक्तुना असिबा हकचांग अदु जेनिम्स की मोर्चरीदा पोस्टमार्टम की दमक थमखि थौदोक अदुगा मरी लेना पोरमपाट पुलिस स्टेशन केस अमा लखतखरे ngasi ayu pung 8 makhai rom tapabda leikhidrabi ibetombigi yumgi mayoknaba lambi ki wangmada leiba khangemba bobi chahini futaret apokpa ke heis thoiba leifam singjamai wangma kongba road police na fagatke mahaki nongmai su ngarang numidang lakhatkhre hairi थौदोक थौफम दा ngasi ayuk DIG range 1 themthing laktuna yingsinki मदुगी मतुंग स्टेट फोरेंसिक साइंस लैबोरेटरी की टीम अमा लाक्तुना क्राइम सीन अदु एग्जामिनेशन चथके ngasi मिहात अदुगा मरी लेना एथलेटिक स्पोर्ट्स एसोसिएशन सिंगजमै वांगमा कोंगबा रोड लेकाई मियामगी ओइबा मिफम अमा पांगथोक्तुना वारेप कया लौख्रे मिहात असिदा चेनरीबा बोबीना ममांगदा एल बिरमनीगी नुपी अहलना पोकपा मचा नुपी अमा नुंगसिनादुना चेनखि अदुबो इमुंग मनुंग यानादबदगी लुहोंखिदे हाइना पाव अमना हाइरि बिरमनीना लेखिद्रबी सलाम निंगो लाइश्रम ओंबी इबेतोंबी असि अतोनबी ओइना लौबनी हाइरि नाकल अमरोमदा मरा लेबे सिंह पुथोक्ट्री फाउबा लाइश्रम ओंबी सलाम इबेतोंबी की असिबा हकचांग लौखिरोय हाइना मिसी असिगा मरी लेना सेमखिबा JAC against the brutal killing of लाइश्रम ओंबी सलाम इबेतोंबी देबी सिंगजमै वांगमा बेगबती लेकाई कोंगबा रोड की कन्वेनर समुराई लाटपम सिकेंदरना फोंदोरकले ngasi singjamai wangma kongba road ta misi asigi mayokta famkiba wakat mifamda
Wafam asi Samurai Latpam Sikendrana Fongdorakibani. Mahakna Maka Taraduna Yamna Nungaitaba Mihat Asida Chenaba Mioi Chap Chaba Cherak Pinaba Chief Minister na Hayeng Unaduna Wari Sanaragani Mihat Asida Chenaba Mioi Faduna Cherak Pidriba Fauba Asiba Masa Laudabagalunina Makal Maka Kayagi Kongjang Samsilagani. Atuba matamda maral leiba mioi miyam mamangda puthokpiu amadi asigumba thodok asi amuk hana thoktana bagidamak nongmai gi license piba matamda munna thidoklaga pibiu haiki Ngarang numina akhoi World Cup loi matamda thokiba thodok ne haiba thodok si hojik JC na lepa warep se hayeng CM da memorandum pisanba amadi mihat pasi puthoktribo khoi asiba masa laudaba haidna hojibo do warep na ri do makhata kudasu karigumba athu matamda sarkar na mihat pasi puthokpidredi khongjang khan maka kaya ka changjela ku jai sarkar gi makai da khoina hajaning badi awa na taraba imung su commission pianingi sarkar gi side gi hoji nongmai kapasi handak World Cup manung si yam toina khoi gi manung sida ahang mo lampak khara leba jaga sida World Cup hek mesek loiba toina nongmai kapagi makon si yam taje khoina hek loiba kapane anduga yaraga di sarkar na koi license pibasi yengaga pibiraga koi thokning handaba thodong mayam se thokdanaba license khara mong tawa bidana yenga pihaninge puthongmang khangda mayam baida nongmai license pairaga puthongmang khangda nongmai se pangkap da kapeba yumlakda khara kapsan gani masi mada toyu thodu ju yumlakda kapsan ma tawri thodone ai be simu mayam thoning Argentina na defending champion France bu penalty shootout goal mari anida maithiba piduna ahumlak suba oina FIFA World Cup ki title lokre ngarang numidang Qatar gi Lusail Iconic Stadium da sanakiba match ta team animak na angam bathakta sanaduna nakal animak ki fazaraba performance uba fangki extra time piduna sanabada nakal anina panjal ahum sanki Kylian Mbappe na France ki damak hat-trick na panjal amat chankibada Argentina gi captain Lionel Messi na panjal ani chanke, Angel Di Maria na panjal ama chanke. Minute kuntra ahenba matam haptuna sanabada tim anima ki panjal ahum oike. Match ki minute chamaga tarani panchatpa matamda Mbappe gi hat-trick na chankiba goal adu kumja lisingaga chamapan mariputara tarukta England gi Geoff Hurst na chankiba goal gi matungda anishuba goal oiri. Penalty shootout ta Mbappe na ahanba goal chanduna France ki account hangdoke. Messi na penalty goal ama chanki Argentina gi Paulo Dybala na anishuba penalty score tawduna panjal ani amada lehenke. Leandro Paredes na Argentina gi ahum suba straight penalty score tawduna panjal ahum amada lehenke. France ki mari suba penalty da Kolo Muani na score ama chanduna panjal ahum anida leke. Argentina gi Montiel na winning penalty score tawduna panjal mari anida Argentina na FIFA World Cup Englising aniga kunito gi winner ohenke. FIFA World Cup Englising aniga kunito gi best player gi Golden Ball Award Messi na fangki France ki top goal scorer Mbappe na Golden Boot fangki best goalkeeper gi award na Argentina gi Emiliano Martinez na fangki Mbappe na Golden Boot winner oikiba France ki ahanba sanaroi oiri Leingak na sindu na ngarang hapta kang zaibungda leiba bota FIFA World Cup Englising aniga kunito gi final match screening tawkiba aduda mioi lising kaya na miding taki. Argentina gi fencing gi marakta bota FIFA World Cup final match miding taba yaukiba Chief Minister Nongthombam Biren harauba amadi nungaiba fongdokre. CM Biren yaw na football masana bu pamjaba mioi lising kaya na FIFA final match puna yang minake. FIFA World Cup ki mahaw handak Manipur gi oina angakpa amani sanababu pamjaba lamdam asigi miyambu thamoi sengna thagatpa amadi nungsizaba fongdokjari haina CM Birena Facebook post amada hairi PMGSY gi makhada Manipur gi Chingi district kayada lambi sembaga mari lenana wathok amagi matangda ama leptana thorakli Kamjong district ki manung chana leiba Sampui dagi fungyar faubugi kilometer 36 sangba lambi asisu thabak amata sudana narolda mioi kharana manaraga yamlaba senpam lakthoklamle haina Manipur Pradesh Congress Committee MPCC na maral sirakle Sampui dagi ningchi village phaubugi kilometer 36 sangba lambi asi signboard dagi semba loikre haina iraga lambi asi sembidre haina village authority na Manipur da nungtigi fongba pauche amada hablakpada paugi matung ina hakthengnana mafam asida laktuna yengsilambani haina yengsin khongchat aduga marilenana MPCC gi president MLA K Megachandra phongdoke Mahang na makatan haikibada Sampui dagi fungyar faubugi lambi asi mafam asi yauraba matung package number MN09152 amadi
MN0985 haina package ani leramba thengnaba asi angakpa phawi hariba lambi matek asida lupa crore 8 lakh 35 amadi atopa package ta lupa crore 5 lakh 49 puna lupa crore 18 ga lakh 59 thabak amada sudana sel lokthokre Churachandpur Tamelong amadi none da chatuna yengsiluba khudingda thabak suba loikre haiduna anirak ahumlak sel lokthokiba aduga Fieldana thabak amata suramdaba haiba asi yamna laibak thibani loinana masina takpadi lamdam asida central sponsor scheme kaya asi fail oire takpani PMGSY gi makhada lambi semdana yamlaba senfam lokthokibagi matang asi haujikti India gi Prime Minister Narendra Modi amadi Rural Development Ministry da khangalagani loinana hariba scam asi gi matangda CBI na thizil hanaba Congress Party na demand tawri District Singda PMGSY gi oiramliba maung asi yenglaga Manipur gi district khudingmakta Congress Party na chatuna yengsinki kani haiki पैसा से चतखरे फिजिकली कंप्लीट तौखरे हाइरिसिना 2020 अदुगा फाइनेंशियली रिलीज तौब लोइखरे हाइसिना 2021 अदुदि नाउ हाइरिबा संपुई टू पुंगियर रोड हाइबसिदा 13.59 लाख रेब बट राइट फ्रॉम द बिगिनिंग टू द एंड ऑफ दिस संपुई टू पुंगियर रोड थबम बक्सुद्रि सिदैसिदा अखोइगी PMGSY गी सेंट्रल गी स्पॉन्सर प्रोग्राम सिंसे टोटली फेल ओइरे हाइबसे मसी अदुम प्रूफ तौजरे मसी अखोइना कांग्रेस ना डिपार्टमेंट से कनागुम्बा इंडिविजुअल नुआइतबगी अमत नते हाइरिबा विलेज चिपना निंगथीगी विलेज अथॉरिटी ना अदगी खुलगी मयाम हेडमैन मयाम सिंसिना खबर द हापकपदगी अखोइ स्पोर्ट वेरिफिकेशन अमुक लाक्सेबनेबा अखोइ PMGSY गी से चुचानपुर दा मुक तमिंगलोंग दा नोने दा मुक चा तौरिंगाइ सिदा कामजोंग दा अमुक खोलपसिबो हाइना अखोइना येंगबा कांदा अखोइना स्पोर्ट वेरिफिकेशन से मसी हेक चलिबा खुदिंगी पैकेज डबलिंग तौवा ट्रिबलिंग तौवा अदुना अहुमलक लौथोकवा अदगी अनिरक लौथोकवा अदुगा पैसा लौथोकिबा कंप्लीशन सर्टिफिकेट लोइबा थबक नमत सुदबा अखोइ यामना लाइबक थी बनी मसे अखोइगी खुंगंगी विलेज सिंगी निंगथीगी संपुईगी विलेज सिपना थमोइदा वारिबा नुंगाइत्रिबा अवाबा मायोक नरिबा लंबी थोंग नुंगाइतबगी छात्र चामगा मंगा लेबदा वजा अमखक लई हाइबा PMGSY स्कैम लेरिबा पैसासे पैसाना लोइना लौथोखरगा थबक सुदबसे मसी यामना नुंगाइते Tengnaupal District ki More Sub Division gi manung chana leiba 5 Assam Rifles ki location point da ngasi bom oiramgani chingnaba potlam ama canvo bike ama de yauri haina chingnabadagi Imphal More lambida gari satok chasin tawba thinglure tungda Assam Rifles ki bom squad laktuna yengbada canvo bike adu da pokhaiba yaba potlam ama ta yarom dabadagi lambi thinglamba adu thadoktuna gari sing adu chalhankre hairi Tha asiki tara taret ki numidang wairam pung taruk ka minute tara rom tabada chahi nauribi nupi macha amabu nam haduna faraba matung nupi oibigi ikai khumnaba manghan ki haiba thodok ka mari lenana nupi macha asigi apokpi mama na thangalakpa complaint amagi matung ina mioi ahum tha asigi tangkul humdoi fauba numit manga ni police custody da remand lokthaduna makhataba wahang pakhum taunaba special judge pokso Imphal West na ngasi right pikre thodok aduda Chennai hariba mioi ahum adu ngarang police na fagatpa matung ngasi Imphal West Women Police Station gi kangbu amana mari lenaba courta puthoki ba police na faraba mioi ahum adudi mayang langjing taning awang laikai dagi sorem Kennedy chahi kontra mathoi apokpa sorem chinglen fumlau C5 maning laikai dagi jonjon bam Ranjan sahi kunmanga apokpa Sihais Rajen amadi laikai asimakta dagi jonjon bam Ranjan sahi kunmari apokpa Chonjon bam Bihari ni hairi. Thodok asina senari ba nupi macha asigi apokpi mama na police ta complaint tawbagi matung ina hawkiba tang tara tareki numidang wairam pung taru ka minute tara rom tabada nupi masa aduna mayum gi manak nakpa dukan amadagi pot leiba chatpada thodok adu thokiba ni hairi. Faraba mioi ahum adu police na wahang tawbada makhoi ahum mak thodok adu da chenai haiba khangba ngamke loinana thodok adu da sizinaba gari su police na fagatpa ngamkre hairi. Laimaton area da chingda base tauba UZ Kedar khara chathok chasin tauri haiba pau phangbadagi hawkiba December 13 ta Bisnupur gi CDO amadi 10 AR gi apunba khutpu amana hairiba mafam asida changsinun thiba hombagi thabak chathabada KNF Nelun faction gi Kedar ama fagatpa ngamkhre faraba Kedar adudi maming Johnny Khongsai sahi kolhumdoi apokpa Sailun Khongsai leifam Kangpokpi district ki Modbong village tagini Mahang numit adugi numidang pung taruk makai taba matamda 9mm pistol ama magazine ama kapayariba nongmay maru ahum ga konana fakibani
Makhataba action lakhonabagi damak fagalaba miyoi amadi Potlam Singh Loktak Police Station da kusinakre hari. Thoubal District ki Manung Chanba Babu Bazar dagi Thoubal Bazar Faubugi National Highway 102 Imphal More Lambi gi Nagyeta Lairiba Drain gi Mathakta Kanglon Kaini Yum Sajilakpa Dukan Sajinba Amadi Pochai Paisilamba Singh ngasi District Administration Thoubal na drive Zathatuna Takthokre. DC Thoubal Ahanthem Subas Masayaw na District Police Thoubal Amadi Thoubal Municipal Council gi apunba team amana JCP sizinaduna sathakiba eviction drive aduda drain mathakta sajilamba building lengakna lokshin kraba ahangba mafamda sajilamba yumsing takthokpada natana drain mathakta paisinduna thamlamba poche kayasu takthokhe ngasigi eviction aduga marilena DC Thoubal Ahanthem Subas na haikibada National Highway asigi nakyeta leiriba drain asigi mathakta kanglon kaina dukan sajinba yum sajinba pochei paisinba sing masa na laukhat khinaba hanadagi khanghanduna lakpani amade loudspeaker sizinaduna lauduna lakpani adubo masana khangna lauthoktabadagi ngasigi eviction drive asi zathabani haike drive asi makhatana leptana chathakigani masa na khangna lauthokpiyu pochei paisinba amadi anoba structure sajinbana chingba makhatana tawbiganu ngasi district administration na paikhatliba thorang asi Miyamgi damagni hairaduna drain mathak sing asi footpath oina fazana sizinasi haike. District Administration Thobana kogi mamang da ana lauthokiba kogi National Highway da lairiba kogi drain singji mathakta dukan sajanba kogi yung kai sabagi kogi pochai da fajanba lauthokiu dagi service lane meri sida kogi parking ocean basi tobigano aina koina hala notice thokre ko notice thokta masana khangna lauthoktabagi basi District Administration Thobal Municipal Council ke staff sing amasong PSP wagi staff sing pullaga koina ngasi eviction drive si sathasabani amukkasu hana aina Thobal projasing na amukka na koigi drain mathakta sabase lauthokpiu ngasi koina lauthomena hayeng amuk sajallakpa dukan gi pochai thamnamba tawbirakanu koi Tha asigi tara taret ki dumidang athengbada mayang Imphal Bazar da mafam khangdana chelakpa kaizenglang ama bazar adumaktada leiba Laishram Bizendra amadi mahaki macha singna kanbangam haure lamukna raba kaizenglang adu hui mayamna chiknaba omsinnaba tanarakpada wangkhaimayum boboi kauba nupa macha amana hui sing adu tanthokpada kaizenglang adu gate ta khamduna leiba gari car amagi makhada chensinduna lotkhe Madugi matung huising adu takthoklaga kaizenglang adu asoi angam yauduna kanbikhe. Ngasi JCCWB gi ko convener su oiriba Wildlife Conservation Committee gi Secretary Kedrimum Johnson Singa pau fauna duna kaizenglang adu khusinakre amade kaizenglang adu mathau taba treatment tawraga forest ki mafam chaba amada thadoklagani hairi. Thoubal District ki Laisangthem Thodamdagi MPSC exam da serial number 10 da mai paglakhraba Tayinjam Clinton Singh amasung Manipur Judicial Service Grade 3 gi exam da serial number 4 da mai paglaklabi Jenit Kongbrai Latpa bungasi Laisangthem Thodam gi miyamna taramna okre Thodam Laisangthem gi club amasung organization Association Singna punna sinduna Laisangthem ima Lairembi Sanglen na pangthokiba taramna opagi thoram aduda retired AI JEO John 3 Thoubal Irom Bizoy Thodam Laisangthem High School gi retired headmaster Thonga Mangi Sanalaibak Pauche gi editor Hemanta Kumar Ningomba IS News ki chief editor Naroibam Phillips amasung additional SP Operation Thoubal Okramcha Wangkhomba MPS na chingba maru oiba mioika na sarugyakhi Thoramga mari lenena IS News Iscom gi chief editor Naroibam Phillips na hai ngasigi aikhoi gi Manipur asi karamba fibamda lairibagi haibasi yengba mathau tai politically yenglabasu ngasigi lamdam asida lairiba politics tawriba singi marakta kanabuna aikhoi na thazaba thamgadawribasi hairaduna aikhoi gi luchingbani haiduna thoglakliba sing asina karibu tawribage lamdam asida law and order da khara fagale hairabasu mayai kaba nisana laksillaklaba nisada laichuraba khunai ama oirakadra haibage akiba leide aikhoi isagi hauzik karamba fibamda leiribage ngasigi aikhoi gi lamdam asida mapal lamdagi lakliba mioi kaya asina aikhoi gi thabak mayam ama paisilakle aikhoi yelhomi singsu workforce ama sagatpa mathau tari aikhoi gi Manipur asi arang arakta tautna leibagi mami ama chauna tari
ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯛꯆꯤꯜꯂꯛꯄꯒꯤ ꯑꯋꯥꯕ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯗꯕ ꯌꯥꯗꯕꯅꯤ ꯃꯁꯤꯗ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯒꯥꯏꯗ ꯇꯧꯕꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ngasi Manipurda leiriba officer mayam ama thabak tawbada Manipurgi yenglaga thabak tawdaba magi community gi yenglaga thabak tawba mayam ama su yauri asigumba mayam asina ngasi Manipurda yengthinabagi maru hulakpani maram aduna ngasi mai paglakpagi damak taramna okliba na khoina thabak tawbirakpa matamda Manipurgi interest ta thabak tawbira u haike IPS officer mayam le haibo officer singsina अगर मणिपुर की इंटरेस्ट थबक तौदबा कम्युनिटी की इंटरेस्ट थबक तौब मयाम याव मसी नमर मरका मणिपुर दा गसी कम्युनिटी मयाम यंगिने नबगी मरु हुलम ने को लवि अदुना आई क्लिंटन हाजरिंग से नोइन बैकबोन ऑफ द गवर्नमेंट इना नकोइन तौबिबो कादा मणिपुर की इंटरेस्ट थबक तौबिरकनी हाइबसे आई खंजै अदुना तौबियु मरम दि करी हाइ कांदा आइको होजि मणिपुर स्टेट दा अकोइ मणिपुर मते हाइ तारे अकोइ खरा कमसिंगसि Hojikti officer ke rank le basi yang nakam ko na dragadi basi ngamoi na bugi pino hosu le ni na kona ra gadi ka doi ngamoi na hai basi da ai koi na wakal je hadara ga kan hona ra gadi ai koi na yamen sabu riba hayam sing ai koi ni officer oi bugi adu guma status tu le da ai koi soi de bugi lakani adu duna basi kinda namati be ma nona je na to riba smai na koi ke doi ngamoi na hai basi ngasi ki hobal kliba apigi mahiru singsina wakal thata diraga pa singsina ju padana guidance guide to diraga adeda koi clinton kuma mayam apigi le sometimes deda tholo to oresunu Khelo India program gi makhada boxing amadi rowing gi course lobada Manipur lenga ki youth affairs and sports ki director Takhelambam Fulena chana kangon thugaiduna niyom lana thabak tawbagi dama kanglaipa kanbalov KKL na CBI amadi State Vigilance Commission da complaint tawragani haina loop asigi publicity secretary Romesh Mangang na ngasi thokpa cherol aman hairi boxing masanagi coach lobagi pangthokhiba interview da sarugyakiba matik charaba candidate kanthoklam laga interview numita lakhidaba mioi amabu coach oina khanba aduga loina na rowing masanagi matangdana canoeing and kayaking gi misak amabu rowing gi coach oina khanba haiba asi footballer amabu hockey masanagi coach oina khanba ga pangkagni loina na center khudingda thadafam thokpa senpham lupa lakh taret ki mahuta lupa lakh manga khakta pibagi matangda hangkiba wahangi pakhum ngasi fawba phangdri haina cherol aduna makha tarakli ngasi Assam Manipur Maira Paibi Apunbuluf Ampal Central Executive Committee gi wasak lobagi thoram pangtokre Ampal gi head office Madurgram da Paunam Arun Singha advocate Fanjobam Lokinath Beni Misra amadi Ima Sana thoina president member oina sarugyake tha asigi tarani thoida Poila Pulda Nupi Lan Lising Numit Thoram Pangtokhiba Aduda Kumja Englising Aniga Kulhumdoi degi Englising Aniga Kun Manga Fawbagi Khankiba Lup Asigi member sing ngasi wasakloki Advocate Fanjobam Lokinath Ampunna Central Executive Committee CEC members Kunmathoi Mapung Fana wasaklohonki Nauna Khalaba President Beni Misra VP Sukki Sini Singha Rita Singha Hamum Sundari Brahmaputra Valley ki General Secretary Mem Sana Sarmana Jingba wasak lokhi National Handloom Development Program NHDP Ministry of Textiles Government of India gi meeting makhada Common Facility Center CFC Kairao Block Level Handloom Cluster ama hangdokre Thorom aduda Power Minister Thongam Biswajit na chief guest Deputy Commissioner Imphal East Khumantham Daina Devi IAS na chief guest Deputy Director Weavers Service Center WSC Imphal Harakanata Baro Amadi Officer in Charge Marketing National Handloom Development Corporation Limited NHDCL Y Santi Kumar na guest of honors oina sargyaki Thorom asiga maridana chief guest ki warol piraduna Minister Thongam Biswajit na haikibada Society asigi khwaidagi maru oiriba asi handloom and handicraft ni masina khunai asida aikhoi busak takle National Handloom Survey Report Englising aniga kungi matung ina India da Manipur da mari suba position da lady Prime Minister Narendra Modi ki Atma Nirbhar Bharat ki makhada tongan ba scheme kaya paikhatle
Cluster Development Program asi Haingang Kendra amadi Kairao Kendra gi lakle. Center asina fisabi expert designer kayadasu kanaba piragani. Center asida capacity training, marketing training gi kanaba fanghalagani. Laibak ama nation ama chawkhatpagi khal ongi harabadi nupi singdagi khangba ngamgani. Prime Minister na nupi singidamak Ujwala scheme haudoktuna kanaba piri. Beti bachao, beti parao na nupi macha singda hena thauna hapli. BJP lengak lakpadagi lamdam asida ahongba kaya purakpa ngamkre. Strike, ban, blockade laikhidre. Ching tam nungsi sanana leminare. Lamdam asida nupi entrepreneur kaya thorakle haike. Political status phange adagi leriba lambi thongge phibam overall khoi competition da khoi Manipur gi manung da khoi thongju yawba ngamme any infrastructure development da leriba lekai gi creation center recreation center or anything club ki oriba ibi mapong khudimang da phange employment gi porta as long as aina leriba kanu bauk tadi aduki matik khoi masing yamna government gi amadi non government gi oiba piba ngongre masi da ahong ba duni ada machi mathang mathang lakada bane khoi hujik sarkar pai gi ba mamang da chai ani makhai ongtani ani makhai gi matung da di covid lakhre every constituency da masi blame tabo yaroi aduna chahi ahum na pabiro haujikti thatar tere ta chatangari sijo ekoina innovation man aduga ekoi leiba tuan ba makhal gi imphal east da woro ai yaw da bagi natana adigi west da woro tamelong da woro ngasi tamelong honorable cm chalamgani chatpa matam da karam ba ekoina pakhe kibo project mayam inaugurate torongani every minister amana magi district amada chatpa matam da sijo na adu ngasi gi leiba post sijo ngasi gi part amane bal sijo inauguration gi si ekoina ngasi praja se deliver torpa aduni sarkar amala lakpa matam de hojik peace porakre peace porakudana natana ekoi leriba tuan ba health ki sector da woro education ki sector da woro skill ki sector da woro piba gamak pache masi ekoi gi sarkar gi achoba kano mane du sing tam gi marakta nungsina da baleramba strike blunt blockade loan ba free ore pache adun chang na kiu lepaga liter am gi dongta lepa madu masi di lep tre petrol liter da cham kun cham ang khain toromado ahing da gari tum kanda petrol lor madu masi leitre madu kari maram na noje masi khoi praja mayam na khana bi phaiba Lairik tamliba mahirui singbungan na mamit soglakpadagi kalhauna ba pandamda District Administration Thoubal na sinduna Oja singna matau karam na mahirui singbu vision testing tawgadagi haiba hiramda Oja singi oiba training program amangasi DC Thoubal gi complex ta laiba counting hall da pangthokre JEO Zone 3 Thoubal gi makhada laiba school chamaga homfurom dagi Oja ani na sarugyaduna pangthokhiba training program aduda DC Thoubal handem Subas JEO Zone 3 Thoubal Arambam Anil Kumar, National Program for Control of Blindness and Visual Impairment, Thoubal gi Nodal Officer Dr. KSS Memcha Amasung, Thoubal District Hospital gi Eye Specialist Dr. Rigana Athoiba Mithung Oina Sarugyaki. Thauram aduga marilenena DC Thoubal ahantham Subas na haikibada hauziki matam asi computer amadi mobile gi matam oirakpanina angang sing asisu mamisokpagi chang yamna hengalakpa amadi angang sing su school da adum chatlaga leibadagi matam leitabana yengthoktabagi changsu yamna wangkhalakle maram aduna ngasigi program asi pakhatpani haiki ngasigi training yaubiriba oja singna angang singbu school singdagi test adu tawbiraklaga mit sokle khangba angang singbu district hospital da puraktuna ngalingaida yengthokna ba khanganki computer gi chu ka ga ko gi mobile gi chu ko na angang gi mit sok gi chang si adu ki matik lei le ba adu bai khoina kham da badagi or school da chum chat lei bi na ko gi sang da ba hai ga dra ko gi doctor da kai da bu da bu gi timing phang da ba gi adu yeng thok da ba gi chang si yang wang he ba adu bu satra sing si oja hoi ga di nukti gi school da loi na ri bi na ko gi expert sing na khanga la bo oja school ma gi ani sina kamaina na mi sui sok te hai si test tu ai koina school da gi tau pi ra ga ai koina adu ra ga ni ai ko gi kitang singna ba lai ba kitang so e la khan ba du ai ko gi periphery te lai ba ai ko gi health institution bu ai gara district hospital da bu ai gara pu bi rak la ga ai ko gi keno ta ra ga ni test of pu ga ni yang ngal li ngai da diagnosis to le ra ga ni angang gi bit to ai ko gi sok pa yang henjan ring ngai da lai ai ko gi da khangara bo pham ni leila ko ji man ngal li ngai diagnosis to ra ga ni ai ko na ngan na ai ko gi keno ta ho ngam ni da Ngarang numidang wairam Thailand gi Khon Ken City da pangthokhiba Mr. Friendship International English aniga kunithoi da Manipur gi Ukhrul District ki Songasem Rungsungna second runners up ki title logba ngamlakre
Tangkhul Furuptagi Chahi Kunmanga Suraba Songasim Rungsungna Mr. Best Personality Special Award Su Laurake. Koreagi Yu Byung-unna Mr. Friendship International Englishing Aniga Kunithoi ki title Lokibagaluina Thailand gi Kana Watch Kue Kanchana Fonna Ahanba Runners Up Mana Loki. Netherlands ki Mike Van Dorn Amadi Dominican Republic ki Levi Keminero-na mathangsin ahum suba amadi marisuba mana lobangamki. Tha asigi nipan dagi taranipan fawba pangthokhiba international event aduda puna laibak taranipan ki contestant singna sarugyaki. Hauzik pawgi marathana atenba break ama thamsari. Electric laktabana maram oiduna asabi ising phanglar haibi nungsa thiningai leitraba. Firmson Solar Water Heater. Contact number 9862669522. Aikhoigi address Hairangwaidong Nithamcha Karong, Impal West. Break matung na mayambu taram oksari makataba pau pisari. Union Information and Broadcasting Minister Anurag Singh Thakur na Modi lengang na paikhatlibak khongthang asi zero tolerance for terror ni haina phongdokre. Wafam asi New Delhi da pangthokpa press conference amada minister na phongdokhibani. Minister na awang nongpok lamdamda kumja English anigatara mari gi matungda lalhobagi thabak chada marfu hanthakibada natana mizam sibagi changsada marfu mapan hanthakre. Masigi mathakta kumja English anigatara mari gi matungda lalhobali sing tarukna lengak ta changjarakre hairi. Tripura amasu Meghalaya dagi Armed Forces Special Powers Act APSPA lokthokre loidana Assam dagi chada homfu lokre hairi. Modi lengak ki makhada Jammu amasung Kashmir da terror gi thaudok chada chamaga homfu nipan hanthakre hairaduna terror financing gi case ta chada marifutara mari gi changda phadok piba ngamkre haiki. December 8 da Arunachal Pradesh ki Tawang sector da India amasung China gi troops singi marakta ungkhatnabada nakal ani gi personal khara asok apan nangkiba thodok adugi matungda Minister Anurag Singh Thakur na mahaki wafam asi phongdokhibani. अगर मैं पूर्वोत्तर भारत की बात करूं, नॉर्थ ईस्ट की बात करूं, तो ये कह सकता हूं शांति का युग नॉर्थ ईस्ट में आया है और इसमें 2014 के बाद इंसर्जेंसी वायलेंस में 80% की गिरावट आई है। 2014 के बाद सिविलियन डेथ्स में भी 89%। Haukiba pung kunmari da India da nong miyoy chamaga kuntra homdoi COVID positive oire leina asina maram oirega miyoy lekidaba yaukidre. Fagalakpa ki changsada marifutara nipan sino oide. Apun ba confirm case na koti mari lagni futaruk lising humra taruk subna marfutare diokre active case na lising ahum chamnga yakai mapanda hantarakle leina asna maram oirega lekidaba migi masing lak manga lising kuntra chatru humra mari ni leina asta ginaba faduna discharge taukiba migi masingna koti mari lagni fumathoi lising ni fumathoi chani panya khai mari ni leina asta gi ngakthoknaba vaccine kapthokiba apunba migi masingna koti chani kun henkre malem gi oina covid lai chatna khwaidagi hena sokalaba lebak singi manungda USA na ahanba India na ani subada amadi France na humsubada leidi awang nongpok state ki oina Assam na ahanba Mizoram na ani suba amadi Manipur na humsubada leidi Lakliba December kunipan dagi mathang chahi ki January nipan fawba numit tara ni thoi ni chupna Margin Polo Complex ta pangthokadoriba Singju Festival in lising aniga kuni thoi ki mangoinana ngasi ayu pung nipan taba matamda festival asigi partner su oiriba RM School Kwa Kaithal gi founder Dr. KH Hilary Singh na festival asi miyamda khanghanba oina lamsang khongsat ama lamthaduna pangthokre Hiang thang lairembi dagi Singju Festival in lising aniga kuni thoi pangthokfam oiriba Margin Polo Complex Haingang Fawba Singju gi Paujal Puba Lamsang Khongsat Adu Lamthadringaida Dr. KH Hilary na Singju haibasi Aikhoigi Haukraba Ipa Ipu Singna Thabiramba Indigenous Food Makhal ama oibada natana Maitai Singi Natka Thadoknaba Yadraba Chinjak amakhakni Kanglup Kayana Khundariba Lamdam Asigi Ichil Inaw Sing Punna Laiminabagum Singzuna Amata Oibagi Paujal Piri Haina Phongdoke Like-minded group LMG Manipur gi member oiramba Lamding Cherapur dagi Laishram Bimol Singh sahi nifu apokpa El Mani Singh na haukiba December 13 ta ikhang khanghodana laikhidabada like-minded group LMG Manipur gi member Singh na awaba phongdokpagi mifam amangarang pangthoktuna
minute ama tumina leiki amadi leikidraba bimolgi yumda chatuna imung manunggi awabada sarugyaba oina LMZ gi maikaidagi ngamjaba selgi mating su panglagani haina lup asigi thadorakpa cherol amana fawdorakli El bimol singi loina bi amadi machanupi ama leheuri hairi Hauzik sanabagi pau pizari Tare Suba Sub Junior Senior Men and Women National Jet Kunedo Championship ta Sarugyarugadaba Manipur gi Sanaroi amadi official sing asil Imphal thadokre championship asi New Delhi gi Indoor Hall da December 13 dagi 16 fawba chathagadabani hairi Aing asagi pau pizari Ngasi Manipurda khwaidagi sabagi chang Celsius rigi 13.5 oiki ingbagi changna Celsius rigi 10.9 oiki Nungsita yawba ising manilgi changna yukta sada 100 oiki amadi nungthildana chada 95 oiki Aroibada maru oiba pau muka hana thamsari FIFA World Cup की फाइनल मैच ता अर्जेंटीना ना थोइबगी हराव फोंदोकपदा मिरोय अमन नोमै कापथोरकपदा मसागी सही यांkai सुरबी नुपी अमा लेखिद्रे अर्जेंटीना ना डिफेंडिंग चैंपियन फ्रांस पु पेनाल्टी शूट आउट ता गोल मरी अनिदा माइथीबा पीदुना अहुमलक सुबा ओइना FIFA World Cup की टाइटल लौख्रे Lengak na sinduna ngarang hapta kangjibungda laiba bota FIFA World Cup 2022 gi final match screening tawbada mioi listing kaya na Chief Minister ka meeting taminakre. Amadi sampuidagi fungyar fawbagi lambi sembagi thabak amata pakhalamdre lupa crore 16 ga lag 59 thabak amata sudana sel laukthokre hairi. Pungza asigi oina ASEM na pizaba Manipuri pau matang sa loizere mining tabir ba khwaipam namakpo khurumsari